ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯆꯦꯅꯦꯜꯁꯤꯗ ꯉꯁꯤ ꯊꯥꯒꯠꯆꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯃꯁꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯒꯤ ꯃꯥꯒꯤ ꯈꯨꯕꯥꯛ ꯃꯩꯒꯤ ꯃꯇꯥꯡꯅꯤ ꯉꯁꯤꯒꯤꯁꯤꯁꯨ ꯃꯗꯨꯗꯤ ꯃꯥꯅ ꯊꯥꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯖꯔꯒ ꯁꯦꯝꯖꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯏꯅꯥꯎ ꯑꯁꯤꯒꯤ ꯈꯨꯕꯥꯛ ꯑꯁꯤꯒꯤ ꯃꯆꯨ ꯑꯁꯤ ꯉꯥꯡꯂꯩꯅꯕ ꯃꯆꯨꯅꯤ ꯃꯔꯝ ꯑꯁꯤꯅ ꯈꯨꯠꯀꯤ ꯃꯆꯨꯅ ꯄꯤꯔꯝꯕ ꯐꯣꯜ ꯈꯔ ꯍꯥꯟꯅ ꯊꯝꯖꯒꯦ ꯃꯆꯨ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯑꯁꯤ ꯋꯥꯈꯜ ꯆꯥꯎꯕ ꯕꯨꯙꯤ ꯂꯧꯁꯤꯡ ꯆꯪꯈꯣꯟꯕ ꯂꯝꯆꯠ ꯐꯖꯕ ꯃꯤꯅ ꯅꯨꯡꯁꯤꯕ ꯀꯂꯥ ꯕꯤꯗ꯭ꯌꯥ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯀꯕꯤꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯂꯥꯏꯕꯛ ꯐꯕ ꯑꯃꯗꯤ ꯄꯨꯟꯁꯤ ꯁꯥꯡꯕ ꯑꯣꯏꯒꯗꯧꯔꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯈꯨꯕꯥꯛ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯔꯦꯛꯇꯦꯡꯒꯨꯂꯔ ꯁꯦꯞ ꯑꯣꯏꯕ ꯑꯗꯨꯒ ꯈꯨꯠꯁꯥꯅ ꯇꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯍꯥꯏꯕꯗꯤ ꯑꯁꯨꯝꯅ ꯔꯦꯛꯇꯦꯡꯒꯨꯂꯔ ꯁꯦꯞ ꯑꯣꯏꯕ ꯍꯥꯏꯕꯅꯤ ꯈꯨꯕꯥꯛꯁꯤ ꯃꯁꯤ ꯔꯦꯛꯇꯦꯡꯒꯨꯂꯔ ꯁꯦꯞ ꯑꯣꯏꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯨꯌꯥꯏꯒ ꯂꯩꯔꯤꯕꯁꯦ ꯃꯁꯤꯅ ꯈꯔ ꯇꯦꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯈꯨꯠꯁꯥꯁꯤꯅ ꯑꯃꯨꯛ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯁꯤ ꯈꯔ ꯇꯦꯟꯕ ꯀꯧꯋꯦ ꯍꯥꯏꯕꯗꯤ ꯈꯨꯕꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯦ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯃꯒꯨꯟ ꯈꯔ ꯐꯣꯡꯗꯣꯛꯑꯝꯃꯤ ꯃꯗꯨ ꯑꯃꯨꯛ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕꯁꯤ ꯈꯨꯕꯥꯛꯁꯤ ꯔꯦꯛꯇꯦꯡꯒꯨꯂꯔ ꯁꯦꯞ ꯑꯣꯏꯔꯒ ꯈꯨꯠꯁꯥ ꯈꯔ ꯇꯦꯟꯕꯁꯦ ꯃꯁꯤ ꯐꯥꯏꯌꯔ ꯑꯦꯂꯤꯃꯦꯟ ꯍꯥꯏꯔꯒ ꯈꯪꯅꯩ ꯐꯥꯏꯌꯔ ꯑꯦꯂꯤꯃꯦꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯑꯦꯅꯔꯖꯦꯇꯤꯛ ꯑꯣꯏꯕ ꯊꯕꯛꯅ ꯎꯠꯄ ꯃꯤꯌꯥꯝ ꯇꯤꯟꯕ ꯑꯣꯏꯕ ꯅꯦꯆꯔꯦꯜꯂꯤ ꯂꯤꯗꯔ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯄꯣꯛꯂꯛꯄꯗꯒꯤ ꯑꯣꯏꯅ ꯃꯍꯥꯛꯁꯤ ꯂꯤꯗꯔꯁꯤꯞ ꯀ꯭ꯋꯥꯂꯤꯇꯤ ꯆꯦꯟꯕ ꯍꯥꯏꯕꯅꯤ ꯑꯗꯨꯒꯨꯝꯕ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯣꯏꯒꯗꯣꯏꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜꯁꯨ ꯑꯣꯏꯒꯜꯂꯤ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯈꯨꯗꯣꯜꯁꯤꯡ ꯑꯁꯤ ꯄꯪꯂꯞ ꯇꯧꯕ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯈꯨꯗꯣꯜꯁꯤꯡ ꯍꯥꯏꯗꯤ ꯈꯨꯠꯁꯥꯁꯤꯡꯁꯤꯅꯤ ꯃꯁꯤ ꯄꯪꯂꯞ ꯇꯧꯏ ꯑꯃꯗꯤ ꯈꯔ ꯅꯣꯏꯇꯛ ꯇꯧꯏ ꯑꯗꯨꯒ ꯆꯞ ꯇꯤꯡꯅ ꯄꯥꯜꯂꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯊꯕꯛ ꯇꯧꯕꯗ ꯎꯏꯟ ꯀꯟꯕ ꯅꯤꯡꯍꯟꯅꯗꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯁꯃꯥꯟꯅꯕ ꯊꯦꯡꯅꯕꯗ ꯑꯀꯤꯕ ꯂꯩꯇꯕ ꯑꯣꯏꯒꯜꯂꯤ ꯏꯁꯣꯔ ꯅꯤꯡꯖꯩ ꯃꯤꯅꯝꯕ ꯉꯥꯡꯒꯟꯗꯦ ꯃꯍꯩ ꯍꯩ ꯊꯕꯛꯇ ꯃꯥꯡꯖꯤꯟ ꯊꯥꯕ ꯄꯥꯝꯒꯜꯂꯤ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯈꯨꯗꯣꯝꯕꯤ ꯑꯩꯈꯣꯏ ꯈꯨꯠꯁꯥꯂꯛꯇꯒꯤ ꯈꯨꯗꯣꯝꯕꯤꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯒꯤ ꯃꯒꯨꯟ ꯐꯣꯡꯗꯣꯛꯑꯝꯕꯗꯣ ꯃꯗꯨꯃꯁꯨ ꯊꯝꯖꯍꯧꯒꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯈꯨꯗꯣꯝꯕꯤꯁꯦ ꯑꯩ ꯈꯨꯠꯁꯥ ꯃꯔꯛꯇ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯈꯔ ꯁꯥꯡꯅ ꯎꯕ ꯍꯥꯏꯕ ꯇꯥꯔꯦ ꯈꯨꯌꯥꯏꯁꯤ ꯌꯧꯒꯦ ꯇꯧꯋꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯈꯨꯅꯤꯡꯊꯧꯗꯩꯁꯨ ꯃꯥꯅ ꯍꯦꯜꯂꯦ ꯑꯗꯨꯅ ꯃꯁꯤ ꯁꯥꯡꯕꯒꯤ ꯃꯅꯨꯡ ꯆꯜꯂꯦ ꯃꯔꯝ ꯑꯁꯤꯅ ꯈꯨꯗꯣꯝꯕꯤ ꯁꯥꯡꯕꯒꯤ ꯃꯇꯥꯡꯗ ꯈꯔ ꯊꯝꯖꯔꯝꯒꯦ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯃꯤ ꯃꯈꯣꯏ ꯑꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯞ ꯀ꯭ꯋꯥꯂꯤꯇꯤ ꯆꯦꯟꯕ ꯍꯥꯏꯗꯅ ꯉꯁꯥꯏ ꯑꯩꯅꯁꯨ ꯊꯝꯖꯈꯤꯕꯗꯣ ꯈꯨꯗꯣꯝꯕꯤꯁꯤꯗꯁꯨ ꯑꯗꯨꯝ ꯄꯤ ꯍꯥꯏꯕ ꯇꯥꯔꯦ ꯏꯅꯥꯎ ꯑꯁꯤꯒꯤ ꯈꯨꯕꯥꯛ ꯃꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯈꯪꯅꯤꯡꯂꯤꯕꯁꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯆꯥꯟꯅꯒꯗ꯭ꯔꯥ ꯊꯕꯛꯅ ꯀꯝꯗꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯅꯤ ꯃꯔꯨꯑꯣꯏꯅ ꯃꯥꯅ ꯍꯪꯕꯤꯔꯛꯄꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯍꯥꯛꯅ ꯃꯥꯒꯤ ꯈꯨꯕꯥꯛꯁꯦ ꯈꯔ ꯅꯛꯁꯟꯕ ꯑꯃ ꯊꯝꯖꯒꯦ ꯃꯁꯤꯅꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯈꯨꯠꯇꯒꯤ ꯈꯨꯕꯥꯛꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯅ ꯊꯕꯛ ꯑꯃꯁꯨꯡ ꯕꯤꯖꯤꯅꯦꯁꯀꯤ ꯃꯇꯥꯡ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯊꯕꯛꯀꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯈꯨꯅꯤꯡꯊꯧ ꯃꯈꯥꯗ ꯀꯔꯤꯒꯨꯝꯕ ꯂꯥꯏꯟ ꯑꯁꯥꯡꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯦꯡꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤꯁꯦ ꯑꯩꯅ ꯌꯦꯡꯖꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯈꯨꯅꯤꯡꯊꯧꯒꯤ ꯃꯈꯥꯗꯒꯤ ꯂꯥꯏꯟ ꯑꯃ ꯁꯨꯃꯥꯏꯅ ꯂꯥꯛꯄꯗꯨꯅ ꯐꯅ ꯁꯥꯡꯅ ꯑꯗꯨꯝ ꯆꯠꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯄꯒꯤ ꯃꯃꯤ ꯑꯃ ꯎꯕ ꯐꯪꯉꯤ ꯃꯁꯤ ꯌꯥꯝ ꯁꯥꯡꯉꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤꯁꯦ ꯑꯐꯕ ꯃꯒꯨꯟ ꯈꯔ ꯄꯤ ꯊꯕꯛꯀꯤ ꯃꯇꯥꯡꯗꯗꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯒꯣꯚꯔꯟꯃꯦꯟꯠ ꯖꯣꯕ ꯇꯧꯕꯗ ꯆꯥꯟꯅꯒꯗꯕ ꯐꯪꯒꯗꯕ ꯑꯗꯨꯒꯨꯝꯕ ꯃꯃꯤꯅꯤ ꯍꯥꯏꯗꯅ ꯄꯥꯜꯃꯤꯁꯇ꯭ꯔꯤꯗ ꯄꯤꯔꯝꯕꯅꯤ ꯑꯩꯅ ꯍꯥꯏꯖꯟꯕ ꯅꯠꯆꯗꯦ ꯄꯥꯜꯃꯤꯁꯇ꯭ꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯈꯨꯅꯤꯡꯊꯧ ꯃꯈꯥꯗ ꯑꯁꯨꯝꯅ ꯂꯥꯏꯟ ꯑꯁꯥꯡꯕ ꯂꯩꯔꯒꯗꯤ ꯃꯈꯣꯏꯁꯤ ꯒꯣꯚꯔꯟꯃꯦꯟꯠ ꯖꯣꯕ ꯇꯧꯕꯗ ꯑꯣꯏꯒꯜꯂꯦ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅꯁꯨ ꯍꯥꯏꯖꯔꯤꯕꯁꯦ ꯃꯍꯥꯛꯀꯤꯁꯦ ꯁꯨꯃꯥꯏꯅ ꯂꯩꯕ ꯃꯔꯝ ꯃꯍꯥꯛꯁꯦ ꯒꯣꯚꯔꯟꯃꯦꯟꯠ ꯖꯣꯕꯀꯨꯝꯕ ꯑꯗꯨꯒꯨꯝꯕ ꯐꯪꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯅ ꯂꯩ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯑꯩꯍꯥꯛꯅ ꯁꯨꯝ ꯌꯦꯡꯖꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯁꯤꯒꯤ ꯈꯨꯕꯥꯛ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯂꯥꯏꯟ ꯑꯃ ꯎꯕ ꯐꯪꯉꯦ ꯃꯗꯨꯒꯤ ꯂꯥꯏꯟꯗꯨꯃꯁꯨ ꯄꯟꯖꯔꯝꯒꯦ ꯊꯕꯛꯀꯤ ꯃꯇꯥꯡ ꯌꯦꯡꯉꯛꯄ ꯃꯇꯝꯗꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯕꯥꯛꯀꯤ ꯁꯣꯝ ꯅꯥꯀꯟꯗ ꯅꯥꯛꯆꯦꯛꯇ ꯂꯩꯔꯤꯕ ꯁꯥꯏꯋꯥꯏꯁꯦ ꯃꯈꯥꯋꯥꯏ ꯁꯥꯏꯋꯥꯏ ꯅꯥꯛꯆꯦꯛꯁꯦ ꯃꯁꯤ ꯃꯥꯎꯟ ꯑꯣꯐ ꯃꯨꯟ ꯍꯥꯏꯔꯒ ꯈꯪꯅꯩ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯗꯒꯤ ꯂꯥꯏꯟ ꯑꯃ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯊꯦꯡꯅꯩ ꯃꯁꯤ ꯂꯥꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯦꯠ ꯂꯥꯏꯟꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯂꯥꯛꯈ꯭ꯔꯒ ꯁꯨꯃꯥꯏꯅ ꯌꯧꯋꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯤꯁꯨ ꯀꯔꯤꯒꯨꯝꯕ ꯃꯒꯨꯟ ꯈꯔ ꯐꯣꯡꯗꯣꯛꯏ ꯃꯗꯨꯃꯁꯨ ꯊꯝꯖꯔꯝꯒꯦ ꯊꯕꯛꯀꯤ ꯃꯇꯨꯡ ꯏꯟꯅꯅꯤ ꯑꯩꯅ ꯊꯝꯖꯒꯗꯧꯔꯤꯕꯁꯦ ꯍꯥꯏꯔꯤꯕ ꯂꯥꯏꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯁꯤ ꯐꯣꯔꯦꯟꯗ ꯇ꯭ꯔꯥꯚꯦꯜ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯐꯣꯔꯦꯟꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯀꯨꯝꯕ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯁꯦꯜ ꯇꯥꯟꯕ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯟ ꯂꯝꯗꯒꯤ ꯇꯥꯟꯕꯒꯨꯝꯕ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯂꯝꯁꯦ ꯆꯠꯊꯣꯛꯇ꯭ꯔꯒꯁꯨ ꯌꯨꯝꯗ ꯐꯝꯅ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟꯗꯒ ꯊꯕꯛ ꯇꯧꯅꯔꯤꯕꯁꯤꯡꯁꯦ ꯃꯁꯤꯒꯨꯝꯕꯁꯤ ꯑꯗꯨꯝ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯥꯎꯟ ꯑꯣꯐ ꯃꯨꯟꯒꯨꯝꯕ ꯁꯣꯝꯗꯒꯤ ꯂꯥꯛꯑꯒꯗꯤ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯜꯂꯦ ꯍꯥꯏꯗꯅ ꯄꯤꯕꯤꯔꯝꯃꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯃꯄꯥꯟꯗꯒꯤ ꯄꯩꯁꯥ ꯇꯥꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯄꯥꯟ ꯆꯠꯂꯒ ꯇꯥꯟꯕ ꯅꯠꯇ꯭ꯔꯒꯅ ꯌꯨꯝꯗ ꯂꯩꯅ ꯃꯄꯥꯟꯂꯣꯝꯗꯒꯤ ꯄꯩꯁꯥ ꯂꯥꯛꯍꯟꯕ ꯌꯥꯕ ꯑꯣꯟꯂꯥꯏꯟ ꯖꯣꯕꯀꯨꯝꯕ ꯇꯧꯕꯁꯦ ꯃꯁꯤꯒꯨꯝꯕꯁꯤ ꯑꯗꯨꯝ ꯄꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯨꯝꯕ ꯃꯃꯤ ꯂꯩꯕꯁꯦ ꯑꯗꯨꯅ ꯁꯤꯁꯨ ꯄꯥꯜꯃꯤꯁꯇ꯭ꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯝꯃꯝꯕꯗꯣ ꯑꯩꯅ ꯊꯝꯖꯕꯅꯤ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯊꯦꯡꯅꯖꯔꯤꯕꯁꯦ ꯑꯍꯥꯟꯕꯒꯤꯗꯣ ꯑꯩꯈꯣꯏ ꯊꯕꯛꯀꯤ ꯃꯇꯥꯡꯗꯗꯤ ꯒꯣꯔꯃꯦꯟꯠ ꯖꯣꯕꯀꯤ ꯃꯃꯤꯁꯦ ꯁꯥꯡꯅ ꯂꯥꯏꯟ ꯑꯃ ꯂꯩꯕ ꯃꯔꯝꯅ
mami sigi matungina mongoda chanaba natragana oibe abigi chance wangna lei habani aduga sigi akombigi line sigi matungina sumakse khoi foreign country ga mari leinaba aduguma import natra export kumba du habi tar business warga so adom da sanagani habani ado business ki mami yone di yam kan u fangde business ki mami je habi de khoi kunobi makha da line ama lei dabani sangna dum adusu aduma lei bu daba aduna maram warga business ti mami je kya kan u fangde asumna khoba si yeng phom tanda business ki je ai kitanga kumna thamjaram ge madudi akhoi ge business ki lamde yeng phom tam dadi mami je u su phangdre line oina aduga khonobi asisu khara tena lei habitare habidi khuning tawgi ahambigi adugumba tang to yobungamde masi business tawba mai pa khadaba mi amadi admaini yoba admaini oinei hadana thengna jabudi matungina ina su thamjabani maram masina business ki oinadi chana ba khara u phangde karigumba miyo amana khonobi se sangaba loinana khonobi makha da line ama form torbadi maha adu business ta chanai haidana pal mystery gi matungina di admaini thambirami maram masina khonobi ase tienba amadi line form tawdabana business ki oinadi kya chanabu oidi adumakpu inaw ase government job ki khudong chaba chauna lei habatare natragana ma ase mapalamga mari leinaba thabak tawbugi mami lei loinana sel su paibu oigidori haibadi sel paibi gi matangje aina thamjaninge bise atai nati ngasagi akhoi gi mapalamdigi aduguma pisa lakpu yabigi chance ama sumaina piba line am lakpaje masiga ngasagi ma ki government job ki da line am laibje masi line siga laaga aduga somdagi main line sina mula aga samaina ma toraga triangle form am toy hariba triangle ase money triangle haibuduni maram masina ni money triangle leiragadi masi paisa tungba sel tungbu oi maram masina paisa tunga gadi mioy adu paisa paibu oi habani tungda makse paisa nungja adum marang kaina pai gidaba paisa nungja adum leigidaba misagama oi haidana sumai thamjabani loinana inawgi haksangi matang haipetang charakpama thamjaramge madudi inaw asigi ma ke khuba ke matungina ma ke ha line se yenga phuma tamda sumaina laaga amuk sumaina musat kheba thingnei habatare aduna maraksit tatpigi mami amu ubo fange asigu masi jo khoi pal mystery ki matungina de khoi heart ka problem habatare heart ka mari laina bada na bani khangde adugumba mongonda kitang kana tawba khara habadi heart problem leiba adugumba oigal haidana sumaina akhangai singna pal mystery ki matangna thamambadu aina su thamjabani loinana ina asigi khoba ki ma ki mainline habadi sumaina laiba line asini माकी माइलाइन से अखोगी लाइफलाइन दिगी खरा काखलगा लाइ हाबतारे लाइफलाइन दिगी सी लाइफलाइन एनी एक्चुअली बिजे लाइफलाइन खरा काखले अदबु समनरम दबुनि हाबतारे अदबु सिदे मति एमदे मुदुम समगी हाबतारे अदुना सिदा तोंगाना सी आइनो जि मयादि सिंगरिबा सी अखोगी माइलाइन हारगे खंगनबनि अदुना माकी माइलाइन से मसीगी मतुंगिना करिगुंबा अमसु फुंगदोमे मदुदि हारिबा इनाव से मसी महा सी मयांगे वखल चेनबा aduga independent oiba habadi mahana kariguma decision ama thaba amagi matangda decision lobuje akhoi migi wata adraksu mahana adum lepchaba habitare decision masa matomda adum lawjaba mioi oigale asumna aigi subscriber maraktagi inaw amagi khwak maina piba fol khara channel asina thijinjaruba matamda thengnaba adu thamjabani ngasigi oinadi matang swaida risinjaragi miyeng tabiriba khudimakpu channel asina thagatpu phongdokchari kanglai pa imana yai fare